EBS Powder Ming Tabiri Basimbu Taram Noxa Bagaloyana Kurumzari. Powder Masigi Maro Powder World Food Safety Day Pangtokre. India Government ki Ministry ki Timamana More de Leba Integrated Check Post Yingsinkre Loyana Losang Kong Tong Sapam Hong Kiba Yaroi Haiduna Wakaim Pam Pamkre. Hauzik Mapunga Paulo Birasi. United Nations General Assembly da mamang sahi English ni tarani pangi December tang kunda lauthoki bagi matung ina June 3 asi Malian gi oina tongan phamda pangthok na bagum Manipur da su World Food Safety Day gi tharong asi Lamphel gi Medical Directorate da pangthokre Food Safety Everyone haiba team da State Food Safety Authority na sinuna pangthokpa tharamadu da tongan ba designated officer amadi akhangai kya na chinjak ta poyan toriba singi matang da sugaina takhi Potyan Toba Sinja Sing Zabadagi section of Amasung among Basing Miam the Mamutana Kanduna, Masidagi section of Warolkia Tanki, Taramatuda Rajagi Health Services Director Sueriba, Edistan Food Safety Commissioner Dr. K. Razona Hai, Malem de Riba Miam Nasaba Takpadagi Soxilapa, Tonganba, Lena Kia Tolaguna, Punsitan Silapa, Mi Sibakia Tolibasing de Kanaba, Health Food Amadi, Nutrition Service Sinjak Sanaba Masung Asum Basinjak Sanaba Pandamda. Thoramasi Pangthokpani Miyamna healthy lifestyle oina leina ba mari saba thakpa matamda health conscious oina ba appeal su tawki soibadagi saba thakpagi maram se soibadi khoi haksang ji lu magi deteriorate tokslapa amadi yakoina punsi ji tensilakpa leina makhan lakpasidagi koina world food safety day haiba praja singa public ta adi media da awareness people masina kaino healthy food sajaba healthy food nutritious food aduga eat right food haiba masi apaba chinjak charga ekoina apaba punsi ma lensi nungai yakho punsi lensi junk food pakchan sasandana yakoina hakchang si patana hakchang hi chocolate leina mayam la handana masi welosi haiba si pandam da koi paktuk chapni Tarama Pansuba Arambam Somarendro Ningsing Taronga Marilena Nipan Suba State Level Cadet and Junior Boys and Girls Saibi Invitation Tournament Listening Taramapan Lakliba Jungi Tang Nipan de Gitara Pauba Kondong Lairembi Moreda Pangtolagani Hariba Tournament Manumasta Kanagumba Loop Natraga Sangstan Singna Banistrang Singba Tobidaba Haina Nasi Manipur Press Club da Pangtopa Pamising Unabada All Manipur Saibi Association Secretary Hizam Hemzit Maitena Pundokre Makna Hai Saibi Masana si Yelongagi Tanglaba Masana Mani Masibu Yokanabagi Pandamda Tournament si Pantokadabani Haina Pondoki Hariba Tournament da Punna Tim Kun Punna Sanaroshani Romna Saru Yagadori Maramasda Sanarosingidamak Kanbida Tournament si Saru Yabasakadaba Singda Ay Apan Pibigano Haina Mahana Pondoki Taraga Punsuba Aramab Samarendra Dichin Kumon Thorongo Mari Lingana Nipalak Suba Cadet and Junior Saibi Invitation Tournament we More the Patokadurba that I taken a 10 Bawa Hayam Chakay Taduk Jadoni Masida Yaradi Baki Iran Toy Todo Tomam Namar Merga one blocketi Ayat Masi Sada Basing Jako Ton Bidaba Yaragadi Tanga and Race and Rosing Yaga we Zeski Yokazaba we Hyper from the Sidaya Bibidanaba Masim we Kreski Tom Hajari Koki Students Organization General Headquarters Jail that hasn't Kraba KSO Gunpi Blocky Tommy Tara condition Yaudana Tadokadabani Haiduna Taxiladuna Nasi Hokiba Hinuyadegi Manipur Pumbada Kokiba Punkun Marizuna Strike Po Sogoladuna KSO Morea Block Nasu Morea Town Manu de Ladiba Dukan Hotel Government Office in Yauna Ting Bagalana Impal More Lambigi More Bazar Madi Sikkim Village Yauna Mapamani Tongna Lambi Ting Bagi Kumjangsu Sangsin Kray Ayu angan bedagi sangsilaki ba jana Estrayaduna More Town Manungda Makhal Amatagi Gari Sing Sena Kidre Hotel Dukan Sing Su Thong Lonaki Jana Estrayasida Media Electricity Water Supply Mahiloi Sang Anayak Amadi Lining Laisonga Berlina Basing Di Strike Asina Konsin Kide
Amaromda Jiribamdasu, General Strasa Maramuraga Jiribamdagi Impal, Nungba, Tamenglong the Tokadaba passenger Puba Gari Amadi, Posai Puba Gari Singh, Jiribamgi Lengang Popida, Hozik Panduna Lady. Ayu Angan Bedaya Hokiba General Strike Aduna, Jiribam District Manumda Yamna Kankide, Mahiloisang Office Amadi Bazana Singh Basing Tong Hangnaki, Hozik Popadi, Ton Indaba, Todok, Tokpagi Paulatri. Pamdaba Thodosin Thortana Haina, Jiribam Police and Sumpham Kayada, Security Personnel Singhal Sender Lady. Anti-Drug Joint Committee Kairang Komidoki Volunteer Singna, Drug Yon Bamadi Saba Mio Emma Paraga Wang Pong Satabada, Mio Edu Sibidagi Miam, Iran Horotuna Committee Office Yauna, Wang Pong Satabada Yawani Hyba Mio Ahungi Yum Miam Tugai Cray. Miam Irang Adu Control Tonabada, Police and Tiagia Selkia Kapada, Mio Kra Sopan Nankre Heidi. Todose Matanda Drug Chabani Haiba Kumido Jama Masjid Manindileba Muhammad Abdul Halim Maha Jai Kuntramanga Apopale Kidraba Abdul Majid Kaubasi Narang Midang Pungtara Rom Tabada Anti-Drug Joint Committee Muyakran Mayum de Paraga Poki Mahapu Kairang Paya Grounda Wang Pong Satana Puba Sabatabada Wantara Kibadagi Hangang the Leba CIC the Lekana Nava Pukulakpada Dr. Nasiraga Purakle Harapadagi Committee Kambot na asi baksang adu purak laga Jennings Mok ta thamlam ki hairi. Ngasi ayu Helim Siri haiba miyam tabadagi miyam na kairang komidok ta laiba committee office tugai kre loyana committee asige president MD Ibohal kairang Muslim mamang nikai da laibagi yum tugai na basang salakpada Ibohal gi yum dagi nungai round kya kathorak padagi khoisau na miyam aduna Ibohal gi yum da thamba chaka ani gari ama yaw na yum gi saruk khara tugai kre. Matungda Committee Secretary MD Anwar Kairang Muslim Awang Likai de Leiba Gi Yum Tugaiba Horapada Police na Miyamadu Control Tongnaba Tiagia Cell Cameron Kapada Mio Mangataru Aswapan Nankre Hairi. Committee gi member ni Haiba Kairang Kumido de Leiba Muhammad Rahim Gi Yumsu Miyam Tugaiba Horapada Police na Control Tokre Loyana Police na Committee gi Mio Tarang Humdoi Wahang Pong Satanaba Police na Pakre Hairi. Thodo Topam Aduda Makataba Pamdaba Thodo Ton the Nava Ahenba Police Tomzin Duna, Marks and Bagi Tabak Cray, Thodo Asaki Paulo Basaluba, Paumiama Punjasana Kutana Honara Padagi, Paumiadu Police Nanga Selaga Putoraki Haidi. Nasi Jungi Tan Taretki, Ayupung Tara Kray Helapamatamda, Komido, Jama Masjid Manin de Leiba, Muhammad Abdul Halim, Zayum Pumatoi. Apopagi Ming Lakitraba Abdul Mazid Lakidabagi Matanda Istel Express ki crime reporter Wahengbam Bikram Maitaina Paulo Navahonabada Lamda Madongi Miyam na Mahapu Paumini Haina Satak Lava Pavada Mahaki Camera Munba Madi Masada Kutaraki Bamadi Utu Watu Yote Tangtek Nasing Bob Paiduna Hat Lagi Madagum Ete Tarakiba Todo Adu All Manipur Working Journalists Union Haksin na Nobo Galoyana Akan Mamong da Kandam Tawi. Hiramasi Matanda All Manipur Working Journalists Union Standing Committee Atuba Mipam Pangtok Pagalena, Hariba Tododa, Hatangana Seneriba, Mio Sing Atubada, Police na Paduna, Ayangi Matumina, Serak Pigadabani, Haina Demand Tori. Nasiki Todopamda, Leramba, SDPO Parampad El Sankarjit Amadi, Impal East District Police Personnel Sina Reporter Sibu, Kai Henba, Kudong Tibat Hodok, Tolong Gadabadagi, Kanbiki Bagidama, Namkaletana Tagapa Pongdok Sari Haina. Amzu Vizarol Amana Pondarakli. Asigumba Todosing Matunda Mohana Tok Tanaba, Lamdamadongi Prazasin Hona Biomadi Lamdamasta Lady Bamiamna, Paumisina, Mahaki Matauta Bada Air upon Pibidanaba Madi, Makoibu support of Vinaba Apple Sutorakli. Manipur Pumbagi High School with Tata Tapit and Biliba was asking you about workshop. Sahi Ohum Home Cooking a Pantolagani Haina. All Manipur recognized private schools welfare association Impal Secretary CIS Siam Sandrana Pungdokre. Nasi Manipur Press Club ta Pamising Unabamada CIS Siam Sandrana High workshop asi Board of Secondary Education Manipur Masung All Manipur recognized private schools welfare association ga Kusam Naraga Sindana Laliba Tha July Gitang Manga Dagi Nipan Pauba Numit Marini Suman Sathagadi Ahan Boyna Impal West da Amadi Matang Atopa districts in the Su Pangtok Nabagi Pandam Tamli. Lamas da experience Laraba expressing the syllabus Amadi curriculum da Yumpam Oduna, Jose Tatariba CCE Gisana Ganganbo, Ninkin and Natuna, my Rosin Mopung Pava, Education Panganaba, Upper Primary Amadi, High School Gitata, Takpitam Bilibo, Oza Singbo, Training Pibagi Ahanba Kongtangi, Workshop Sidamaruina, English, Mathematics, Science, Social Science, Amazon, Manipuri subjects in that teaching methodology,
question setting and evaluation matangda ningthina nenagani loina government school, government aided school amasung private school gi oja kudimakta kudong chaba singasi phangangani mapung phana workshop yaurba oja singda certificate amam piba loina bosem natra kosem gi oja singbu marina ba thabak tharam singda sinabada hena kudong chaba pihanaba association thodang logani Malang yung loli ba education kalonda mayroi singbu oja sing ningthina lamjing bangamna ba amadi public examination singda sauna mai pa ko produna afaba magul ba education ohena ba oja kudimak train tawna ba association lorok pa khungthang asida manipur da riba school sing subject kudimak ki oja singna workshop asida sungsoi soidena yawbiyu workshop yawdaba oja sing bosem kosem na examination ga Marlina Batavas in the Sinabiganu Hinasu, C.S. Samsandana Fundarakli. I said, methodology may yaw already. And I'm pinning it was in part of the money. And then I was teaching learning methodology and copy the Miba, train the one by resource person and leisure to come Jaraga. When I learn a question setting in Matang, question come and shut the bunny. Last year, the 12th board, Tingnabagi. The Nathan school is practice in Torganda. Anang weightage of question kala ida weight digani knowledge type question da understanding type question da application na kaino Ngarang numidang waram Border Town Moreda Government of India gi makhada leiba tongan ba ministry team SIS Patik Mathur Deputy Secretary BM Ministry of External Affairs Ramandeep Singh Deputy Secretary More Mohammad Nasim Khan Deputy Secretary Ministry of Home Affairs Sibadas Ghosh Immigration Officer Alok Ray Chaudhary Senior Technical Director NIC Amadi 26 Sector Brigadier Sunil Seron Technopal SP TS Bikramjit Yauna tongan ba Government Department Sing Official Care Amagloyana Moreda Leriba Integrated Check Post ICP asida Mathau Toriba tongan ba Department Singi Mafam Sing Poina Satna Yingsinkre Ngarang Yingsinkiba se Maroina Impal Mandalay Bus Service asina Houdringagi Mangoyana ICP asida Mathau Togodoriba staff sing amadi Marilena Anoba Ahenba computer yauna ata equipment sing hapsin ba amadi Maroina manpower hengahanabagi matangda Yingsinki amadi custom department yauna immigration officer sing na Tauriba passport data entry internet amadi data system function hena phagahanaba khungsa asida Maroina Yingsinki Tungda ICP conference hall da Marilena ba government department kaya galoyana Mipa ama numidang pung nipan pauba pangtoki mipa maduda maruina kanakiba Impal Mandalay bus service asna houdringai mangoyana ICP asida pahekadaba thabak singi matangda hojik leiriba immigration asigi counter sing saro om thokna hengahanba service asna mathau torapa matamda ahenba security sing gi matangda hengahanba hojik leiriba IP phone video calling ani asidagi saro ama hapsena saro ahum thokna le Laihanduna hengat pa yauna ate topo phong kaya masumi pamaduda khanaki Idil Turel gi Loksang Khong amadi haikang pan ani taina bada sagada ba Loksang Khong thong sanaba hokiba metang tarukta urep uyung tamlaga atopa mapam huidrom sekta da sanaba tharang lapli ba dugi mayotanga si JC against shifting of Loksang Khong bridge na sinudanga si Loksang Khong community hall da miyam na wakai pham sathabagloyena miyang gi khongsa ama Loksang Khong ya koibada satkre hairi JC convener Samanandana phondokibada sahi asigi me tarukta sarkarna PMGSY gi makhada Idil Turel mathaga sagadaba Loksang Khong thong PIU Impal East amadi PWD gi EE amadi special contractor yauna kunani kunjasing yauna laithau thoram yauna urep tamkhra matungda MLA na thingba thamlakle haina thikadar na miyamda khanganki masigi matangda JC na marina basya santin thigapa matamda thong asi Loksang Khong da sanaba plan adumak yauri matau karamna thong asi huidrom sekta da honggadoribano hangladuna aranba DPR puthoklaga to phamda sanaba thorang toriba department ke aranba khongthang yaningde haiki wakan phamadi khongsa duda tongan ba pleka singda Loksang Khong da sagadaba thong atopam phamda honglaga sabayaroi RED NSRRDA department ke aranba thong yaningde haiba wahi sing iduna paiki haiba DPRC authority amtana soitaude sinnamde aduga masidi iriba Loksang Khong haibisi akhoi mamangda akhoi ministry na pirakpa chedi tharga wa order phawda laikhiba document sida Loksang Khong haiba akhoi spelling asi DPR piraiba DPRC ga manade aduna akhoi
मसीगी DPR से अरानबा DPR ने हाइबसे अखोई जेसी माइ कई दिगे कन्ना यानिंगदबा जे फोंदोले अरानबा खोंथांग से अखोई जेसी की माइ कई दिगे लोइना लमदम मसीगी खुंगंग अनि सिगी प्रजा मियामना थमोय सोना यानिंगदे हक्सिन लवी अदुगा लोइना थोंग से मफम मसीदा साबा नतना अतोप मफमदा फोंदोलगा साबा यारो अमरोमदा नोमाइखोंगदा सागदबा बेली ब्रिज होंदोकपा यारोय करिगुंबा मसीदा ओनतेनाबा थबक पाइखलकलबदी खोंजंग सिंग संगसिलगनी हाइना ngasi Manipur Press Club ta pangthokpa pawmising unabada Nongmaikhong Awang Social Reformatory Association ki chairman Salam Joina phongdokre mana hariba thongasi work minister masanasu Manipur river dagi kilometer ani meter taras da sanaba ayaba pikramani adubo mapamasagi hongdoknaba PMGSY official singna honoriba si yaningde hariba phamasida sabiu hariba thongasi praja miyamna wana matam sangadagi ngaijarakpani hainasu phongdokhi PMGSY ki official singna hariba 2.10 kilometer Nongmaikhong PS haibisida arungwenam tapsilakanda hairiba mafam labuba tera asida thongje sananabagi khongthang ama lawpa haida asugum khongthang akoi Google ka Geotech ka hoji phaminnarakanda hairiba 2.10 kilometer se sadai degi polakanda kamai tor kanda sagadurimo haibdo praja singi mimangda hoji yingminnarakanda achummu pudhokmina Ulauda laiba Pandit Dindayal Upadhyay Institute of Agriculture and Science na State BSc Agriculture Forestry Horticulture Fishery Science tamningba singi sit tara reserve tawna thamle haina institute asigi chairman hanagi union minister TS Saubana lauthokre ngasi institute asida pangthokpa pawgami phamda chairman TS Saubana hai Manipur University da appellate tawba institute asida agriculture allied subject taruk PG tawba yahanaba marinaba singa taknari amadi institute asina nga masinja amasung vermi compost semba yauna tongan ba vocational course kaya hangduna miyamda training piri State Assembly constituency kudimakta fish feed factory hangba pamba singda institute asina manpower amadi technology ki mateng pangani haiki tungda agriculture and science ki campus da paikhatliba thabak thoram sing institute sing asigi director Dr. RK Imotongba deputy director Dr. A Tarazit yauna yengsinki nomada keji aglising thopa chama thopa tamchu le batumna thori basing hoji compete tawna bada ma pali lai ba sinjak ki khoi kisim pam na mal le hoji khoi adagi bek da keji yankhai san do bek do pa yankhai ki a Numit nini sathagadaba Padmaratna English School ki annual literary meet ngasidagi hokre ngasigi president member oina KSIS Abir Singh S Kogen Singh KS Sundari Devi S principal amadi S Ibeton Devi principal in charge na saryaki ngasigi oina Manipuri English Hindi poem recitation sangdamnaba cultural song sangdamnaba angang masa singi dance competition su pangthokhi Tamenglong district ki Toksem subdivision ki Kaimai village da myoy hum ising na tal na laikitraba adugi matungda Kuki Inpi Tamenglong NGD Bam Zone gi Information and Publicity Secretary Lengkolun Hauke Lengak na mateng pangbina wapong kaya phongdorakli mahak na pawmising go na bama da haikibada hauki ba mamang thagi tang kuntaret listening tara pandat Kaimai village da leiba Manglengo Singshan mahakiloinabi Laikoling Singshan amadi masanupi ahal Themngailing Singshan na Baratural da Tharoi Khunba satpada ising da Iraq na laikidrabagi tungda thaudo aduda mapa mama amadi masanupi ising na ta don laikidraba imung aduda masa taruk lehoba adugi manungda amuk nupi masa ama accident thokpadagi hoje Silchar Kasagi Valley Hospital da laikana duna leiri asumna maraiba thiraba thaudo asigi imungi awaba sida Kuki Inpi Kuki Students Organization KSO amadi Kuki Khanglai Longpi KKL na mateng pangduna lakli adubo hojik paliba Manipur State kelenga nasu awaba taraba imung asida mateng pangbiu haina phondorakli Scheduled Caste Post Matric Scholarship sahi lising nipan tarapan phase 1 gi khangalaba mairoi singi list thokle haina Directorate for Welfare of Other Backward Classes and Scheduled Caste ki Director Thadrak Pasaral amana hairi list ase Directorate ase ki website www.manipur.obsc.government.in dagi khangba yagani
कनागुंबा कंप्लेन तौनिंगबसिंगा सलिबा थासी तांग 13 फाउबदा कंप्लेन पिशिनबा यागनी मखा ताबा कंप्लेन लौरोय हाइनसु जेरो असना मखा तारी पार्लियामेंट्री अफेयर्स मिनिस्टर प्रहलाद जोशी ने कांग्रेस पार्लियामेंट्री पार्टी की चीफ सोनिया गांधी का उनखरे जून 13 की मिफम फंबा होगदोरिबा पार्लियामेंट सेशन की मतंगदा वारी सनरंगनी हाइनरी 13 सुबा लोकसभा नौना कारकलबा एमपी सिंह अहान मिफम जुलाई 13 फाउ थगनी जुलाई 5 दा बजेट पुथोकदोरी प्रहलाद जोशी ने राज्यसभा की ओपोजिशन लुसिंगबा गुलाम नबी आजाद कसु उनखरे हाइरी इंडियन लांगमीदगी पोथारबा मोहम्मद सनौलाबो आइन कायना लेबा ससंगलके मियोयनि हाइना वायल सथरा मतुंगदा लाथोखरे लोयना आसाम की डिटेंशन सेंटर मदा थमनबा थाखरे अदुबो मोहम्मद सनौलाबो गुवाहाटी हाई कोर्ट ना जमीन दा थादोनबा ऑर्डर थोखरे अमदी सेंटर मसोन स्टेट गवर्नमेंट सिंह दा नोटिस पिखरे नोटिस अदु इलेक्शन कमीशन नेशनल रजिस्टर ऑफ सिटीजन्स एनआरसी अथॉरिटीज अमसोन आसाम बॉर्डर पुलिस की इन्वेस्टिगेशन ऑफिसर चंद्रनाल दास तसुपी की सुप्रीम कोर्ट की ममिंग लेरबा उकिल इंदिरा जय सिंह मोहम्मद सनौलागी दमक लेपखी इंडियन लामीदा सही कुंठा थबक तौरक्लबा दुगी मतुंग आसाम बॉर्डर पुलिस यौरखिबा सनौलाबो हौकिबा थादा फारगा डिटेंशन सेंटर अमदा थमलखिबनी मापो आइन काइन संलखिबा मिरेबा मसा अमनी हाइना मराल श्री सुबेदा सनौलागी मरमदा थिजिन कोसिन बतौदे हाइना हौकिबा सयोलदा कंप्लेन अमा थांगलखी चंद्रमाल दास नसु इन्वेस्टिगेशन रिपोर्ट अदु समजन साजिलगा इरे हाइना पुलिस दा केस अमा फाइल तौखरे हाइरी लिसिंगनी निपांगी मे अमसुंग लिसिंगनी मापन की अगस्त सनौला मणिपुर लेदुना काउंटर इंसर्जेंसी ऑपरेशन दसु सरुक याखे हाइरी छत्तीसगढ़ की खुंगंग अमदा लमलके सामू अमा सलगतुना मियोय अमा हात्रे फॉरेस्ट डिपार्टमेंट के ऑफिसर अमना हाइबदा था अमगी मनुंगदा थौदो असिगा मानबा थौदो हदकी असिगा मंगारक सुबनी डिवीजन फॉरेस्ट ऑफिसर कृष्ण कुमार यादव ना हाइकिबदा सही निपु मंगा सुरो मियोय अदुना लमलके सामू अदुना लबुक तजंगलपदु खंखिदे सामू अदुना अमृतपुर लिमाइदा हायतुना हाथी थदो थोफमदा पुलिस संसनखरे अमृत की हसांगु पोस्टमार्टम तौनबा पुखरे हाइरी हौकिबा था खरासिदा सरगुजा सरसपुर कोरबा राजगढ़ जोसमपुर बालमपुर अमसुंग कोरिया डिस्ट्रिक्ट सिंगदा लमगी सामू सलतुना मीदे एटेक सथाबत लेखरे हौजेरबदा मरयपा अमकाना थमजरी वर्ल्ड फूड सेफ्टी डे पांथोखरे इंडिया गवर्नमेंट की मिनिस्ट्री की टीम अमना मोरेदा लेबा इंटीग्रेटेड चेक पोस्ट यंगसिंखरे लोयना लौसांग खोंग थोंग साफम होंखिबा यारोय हाइदुना वाकयम फम फंखरे ngasi gidi imes paudam pizza ba matang na solution jare me tabi ri singu jare